Manipuri News Reader की चैनल की वीडियो अमता अपडेट तौजगे ngasi angan mafong masifongna February gi tang 8 ta bosem amadi council gi exam saruk yadana ba warep lawkhre kota tare suba central pp drabadi bosem amadi council na lawba exam da saruk yadana ba oza sing na warep lawre haina council of teacher association kota gi co convener cs santokumar na phongdokre tare suba central ps na halu haiba demand tawradona kota gi lamjing makhada Amextra amadi AMGLWA na ngasi khoyathong da leiba ZEO zone 1 gi office da wakat mi pham kre wakat mi pham adu da saruk yakiba kota gi ko convener CS Santakumar na phongdokibada tare suba central page na halu haiba demand gi matangda momentum pikre ngasi phawba thabak ta onthokpa leite kumja ing lising ani ga 18 da grade pay piribasi semdok piu haina kaya reminder thakraba phawba tabidana lairi lengang na oza singbu hanthana yengi haibada haiman mathokloi kota na mamang da makhal kya gi khongjang sangsin ba laikre khongjang kya sangsilabasu tabidana laide tare suba pp drabadi bosem amadi council na exam da oza sing saruk yadana ba warep laure haina su magna phungdokhi kota gi ko convener l jogendro na phungdokhibada tare suba pe haujuk phawba pibidana laide oza sing na demand tawduna matam sangna laklabane lenga ki employee singi pe revision tawe atop department singi oinadi tare suba pe laklamdai da pe structure rectified tawe education department ki di rectification tawbagi mahutta pe structure hanthaba asi khongjang sangsilakna ba invite tawbane ozagi community na academic atmosphere ke haning dabadagi khongjang sangsindana lakhibane haujikti khongjang sangsin gani haina su mahakna makhatana phungdorikli